ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯍꯟꯖꯟꯍꯟꯗꯨꯅ MLA ꯁꯤꯡ ꯄꯨꯟꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯆꯪꯅꯕ ꯂꯝꯕꯤ ꯌꯥꯠꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯍꯟꯗꯛꯀꯤ ꯃꯤꯐꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤ ꯑꯣꯖꯥꯅ ꯀꯃꯥꯏꯅ ꯌꯦꯡꯕꯤ ꯍꯟꯗꯛꯀꯤ BJPꯒꯤ MLA ꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯃꯤꯇꯤꯡ ꯑꯃ ꯄꯥꯡꯊꯣꯛꯈꯤꯕꯁꯨ ꯑꯩꯈꯣꯏ ꯏꯔꯝꯗꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯃꯅꯤꯄꯨꯔꯁꯦ ꯏꯟꯗꯤꯌꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯂꯩꯉꯥꯛꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯍꯥꯏꯕꯅꯤ ꯍꯥꯏꯕꯗꯤ ꯃꯤꯌꯥꯝꯅ ꯚꯣꯠ ꯄꯤꯔꯒ ꯀꯥꯈꯤꯕ ꯃꯤꯍꯨꯠꯁꯤꯡ ꯑꯗꯣ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧ ꯍꯥꯏꯕꯅꯤ ꯃꯤꯌꯥꯝꯒꯤ ꯋꯥꯈꯜꯂꯣꯟꯗ ꯊꯕꯛ ꯇꯧꯗꯕꯤꯗ ꯃꯥꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯊꯕꯛ ꯇꯧꯕꯗꯒꯤ ngasi phawda ngasi BJP ki manungda makoi leader kya lege BJP masen jitan dana makoi masen leader munabada iramdam se kangkhong shining sayu shining da tro aikoi leader oidabi yadi haiba wakulon da yumpham oiraga thabuk tawse ngasi tawbi no na aikoi na laoga lai adugi mathakta iramdam ima laiba chi sna hena nungsi gadabani political party du hena nungsi roidabani hena laoga lai ngasi phawda madugi ona tainabada mai interest da adum thabuk tawbudagi ngasi phawda solution portabani lenga chemba ngamdabani haina thamjage maramdi karigino haiba matanda aikoina haise iramdam sigi mihut oiribi singsina democracy gi wan thoka aiko kamai tong na chief minister khangani cabinet minister kamai khangani adu gi lenga kamai tong na sengbani hepse masi loina bu yauribi हाइरिबे सिगी वांगमदा सेंटर द चलगा मदो एकोइ सेंटर दगी चिफ मिनिस्टर खलकनी सेंटर दगी कैबिनेट मिनिस्टर खलकनी हाइरगदी एकोइ मदुगी वांथो ओरो मरम दि करी माबदा सेंटर सिदा तसेना कनागुंबा अमना सेंटर दगी चिफ मिनिस्टर खलए लौबो मतमदा सेंटर दगी खलकलिबा chief minister do leiba ki bu nungsibu chief minister oidoribra magi political party du bu nungsibu oidoribra natraga paisana yumphom oiraga mabu chief minister oina na khalak bu oigedoribra masijani ekoi na paidi luri aduna iramda masibu ngapa iramda masibu yamna luna nungsina leijaba adubu miyangi mihut maraktagi mating leiba mapang kanba mihut ama khilla thamaga madugi makhada cabinet minister jingi leiraga ekoi iramda je saukhatpa development on the mang thana san na hona gadam ne madugi wangda makoi masen hunara matungda ngasi di gyan tarakwa se thengna madu phai haina loge kari gino haibu matamda aiko miyang thabuk tawni tholaga miyang gi wakalon yumpham orga thabuk tawsi miyang gi ni haina tholaga marana gi wakalon da ma ki imung manungi sagai gi wakalon da thabuk tawrga di manipur ji sakutwa kunai porapunga moisi aduna iramdam sigi khalaga ijati sigi khalaga aikoi iramdam selaiba miyang mihut oiriba singna aikoi iramdam ingdam na hanjanna naba ijati singche ware kuire wari bisingche mapung phana nungai hannanaba aikoi kamai tona delhi dagi center dagi scheme nauthananaba aduga sarkar se kamai tona lananaba haibese masidai ga wakal thadabiro aina leader oidabe ade aina leader oidargadi sarkar sengaloi aigi team sam lingna lei aiba wafum je tuase makoi mayam dagi mathik jaba makhallaga khillaga eta thamma sarkar je de semse sarkar je sem matungda ngasidi development do hawrse ba scheme mayam loktarji ngasi IDP sing mayum makai sananwa paisa mayam pc adugi mathakta makoi gi entrepreneur mayam semkatana angang sing tungi miron gi damakta leiriba angang sing che kamai tona nangi makoi da phangi ba chaina sing ase kamai tona kahon gedage awareness tawdana like tamandana masi makoi gi oiba mathauda oigidamne adom da tawdreba ona taina banga da tawraga leireba iramdam stage masi ekoi yaragadi wakal thuna tabarpa oisnu aduga athu matamda sarkar lapu oisnu hariba thabuk sing ase taunanabagi damakta miyamna vote piraga kakibni miyamna vote piriba se makoibu miyamgi thabak thorum taunanabagi damakta vote pikibni marnai gi thabak taunanabagi damakta vote pikibna te miyamgi damakta mihut oruso hena miyamna thakibni hamse ai miyamda thamje